Hi, myam pumnamapu khurumzari ngarang aina thagachakiba aigi video akhoi giveaway gi damakta aina wahang khara aigi subscriber sing da hangjakibado aigi subscriber sing yamna khangna haina answer pibire e aduki matik achumba yawkhre aduga loina na aduki matik yam khre aigi subscriber sing more than 3k above oikhre ai sing ngarang dagi hoje phawa adum comment se yengaga lakpane ado aduki matik yam khre aduga Jamagi mathakta achumba yaure si sing sa ina loina list amna iraga thamjare akhoi gi subscriber sing gi ming loina iraga thamjare phone number yawba yawrami yawramdaba su kayama yawe ado ai sungsoi soidana ai athuba matamda ai gi subscriber sing laibak phaba ahum se soidana lottery takjaraga ai khangachara age aduka sungsoi soidana ai gi subscriber sing gi yumda ai gift thinba lakjarage aduga wafam amana ai gi subscriber sing waro biganu ai makhatana ai answer se lokjara roige maramdi adukki matik yam khre 3000 above da ai comment yengak pase adukki matik ai nungsu nungai aduga yamna so engonda awaba mazu oye aduduna mathangi gift away amuk lakhini aduda aigi subscriber sing answer piba nang hodaba natraga aina list semba loigraba matung da pibirak pai chil now sing aina lokhatchadaba lokhatpada yaurokta bai chil now sing warobidana ba aigi site tagi ai haijari ai thamoi sing na haijari aigi site tagi aigi subscriber sing bu adukki matik nungsiye aduki matik yamna comment pibire e ado ai mathang sungsoi soidana ai video se athuba matamda ai gi subscriber ahumdo ai khangacharaga ai mayamda result out of zarage mayam puna mapu amuka hana khurumjari